ꯂꯣꯌꯨꯝꯕ ꯂꯣꯌꯨꯝꯕ ꯀꯧꯕ ꯃꯍꯥꯛ ꯑꯗꯨꯒꯤ ꯃꯄꯥꯎ ꯀꯨꯏꯔꯦ ꯇꯥꯈꯤꯗꯕ. ꯂꯣꯌꯨꯝꯕꯅ ꯆꯔꯩꯕꯨ ꯃꯤꯔꯥꯏꯔꯕ꯭ꯔꯥ? ꯂꯣꯌꯨꯝꯕꯅ ꯆꯔꯩꯕꯨ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ? ꯀꯔꯝꯅꯗꯤ ꯀꯥꯎꯒꯅꯤ? ꯀꯥꯎꯕ ꯌꯥꯔꯣꯏꯗꯕ ꯋꯥꯔꯤꯅꯤ. ꯂꯦꯞꯇꯅ ꯍꯨꯜꯂꯤꯕ ꯃꯤꯍꯨꯜꯅ ꯆꯔꯩ ꯍꯥꯏꯅ ꯍꯨꯜꯂꯕꯗ ꯃꯥꯕꯨ ꯀꯔꯝꯅ ꯀꯥꯎꯒꯅꯤ? ꯃꯥꯕು ꯅꯤꯡꯁꯤꯡꯕ ꯃꯤꯀꯨꯞꯇ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯌꯥꯡꯈꯠꯂꯤ. ꯃꯤꯍꯨꯜ ꯃꯥꯅ ꯑꯁꯨꯝ ꯌꯥꯡꯈꯠꯂꯛꯂꯕꯗ ꯃꯥꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊ ꯆꯔꯩ ꯍꯥꯏꯅ ꯆꯤꯟꯕꯥꯜꯗ ꯁꯣꯜꯂꯤ. ꯂꯣꯌꯨꯝꯕ ꯆꯔꯩ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯐꯣꯇꯣ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ. ꯊꯃꯣꯏ ꯑꯗꯨ ꯈꯪꯁꯣꯟ ꯁꯣꯟꯊꯔꯦ. ꯅꯤꯡꯈꯥꯏꯒꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯂꯩꯔꯥꯏ ꯑꯃꯗ ꯁꯥꯐꯨ ꯀꯟꯕ ꯏꯊꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯩꯔꯔꯕꯒꯨꯝ ꯆꯔꯩꯕꯨ ꯅꯤꯡꯁꯤꯡꯕ ꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯥꯐꯨ ꯑꯃ ꯄꯤꯔꯔꯦ. ꯈꯥꯡꯕ ꯉꯝꯗꯕ ꯏꯆꯦꯜ ꯑꯃꯒꯨꯝ ꯁꯤꯟꯊꯔꯛꯄ ꯄꯤꯔꯥꯡ ꯑꯗꯨꯅ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯛ ꯄꯨꯛ ꯇꯥꯏ. ꯐꯣꯇꯣ ꯃꯃꯥꯏ ꯑꯗꯨꯗ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯂꯒ ꯐꯣꯇꯣ ꯑꯗꯨꯕꯨ ꯇꯞꯅ ꯅꯥꯜꯂꯤ ꯄꯥꯝꯃꯨꯖꯅ. ꯆꯔꯩ, ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ? ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯁꯣꯏꯈꯤꯕꯒꯦ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯂꯣꯠꯂꯤꯕꯅꯤ? ꯋꯥꯈꯜ ꯑꯁꯤꯗꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅꯕꯒꯤꯅ ꯇꯧꯗꯣ ꯉꯁꯤꯁꯨ ꯀꯧꯗ ꯅꯤꯡꯁꯤꯡꯉꯤ. ꯅꯪꯒꯤ ꯈꯣꯟꯖꯦꯜꯅ ꯑꯩꯕꯨ ꯇꯠꯇꯅ ꯀꯧꯕꯗꯣ ꯉꯁꯤꯁꯨ ꯈꯣꯟꯊꯪ ꯌꯩꯔꯔꯦ. ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯗꯅ ꯄꯩꯔꯞꯅ ꯌꯦꯡꯕ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯃꯌꯦꯛ ꯂꯥꯅ ꯇꯥꯔꯦ. ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏꯗꯕ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯑꯁꯤꯒꯨꯝꯕ ꯀꯥꯏꯅꯕ ꯑꯃꯃꯨꯛ ꯄꯤꯔꯝꯂꯤꯕꯅꯤ? ꯂꯣꯌꯨꯝꯕ ꯃꯄꯤ ꯇꯩꯊꯣꯛꯏ. ꯅꯨꯄꯥꯅꯤ, ꯀꯞꯄ ꯌꯥꯗꯦ ꯃꯊꯟꯇ ꯈꯟꯖꯕ ꯋꯥꯈꯜꯅꯤ. ꯇꯩꯊꯣꯛꯆꯔꯤꯕ ꯍꯥꯏꯕꯗꯨꯅꯤ. ꯃꯤꯠꯂꯨ ꯑꯅꯤ ꯑꯗꯨꯗꯤ ꯀꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ. ꯂꯣꯌꯨꯝꯕꯒꯤ ꯃꯃꯥ ꯊꯝꯕ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ. ꯃꯆꯥ ꯃꯥꯒꯤ ꯃꯇꯧ ꯄꯨꯝꯕ ꯈꯪꯂꯤꯕꯅꯤ. ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ? ꯃꯥꯅꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ. ꯏꯕꯨꯡꯉꯣ. ꯂꯣꯌꯨꯝꯕ ꯃꯃꯥ ꯂꯥꯛꯏ ꯆꯪꯂꯛꯏ ꯍꯥꯏꯕꯗꯤ ꯈꯪꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ. ꯂꯣꯌꯨꯝꯕꯅ ꯍꯩꯅꯤꯡ ꯍꯔꯥꯎꯅ ꯂꯩꯔꯛꯇꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤ. ꯃꯤꯅ ꯀꯧꯕ ꯉꯥꯡꯕ ꯃꯥ ꯈꯨꯝꯅꯤꯡꯗꯦ. ꯀꯧꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯄꯣꯛꯈꯤꯗ꯭ꯔꯦ. ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ, ꯁꯥꯔꯤꯉꯩꯁꯤꯗ ꯈꯔ ꯆꯥꯔꯁꯤꯗꯅ. ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯤ. ꯏꯃꯥ ꯍꯣꯏꯅ ꯆꯥꯊꯣꯛꯄꯤꯔꯨꯔꯣ. ꯆꯥꯛ ꯏꯁꯤꯡ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯔꯛꯇ꯭ꯔꯤꯕꯁꯤ ꯀꯨꯏꯔꯦ. ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯅꯁꯥꯗꯨ ꯀꯌꯥꯝ ꯐꯒꯅꯤ? ꯀꯣꯂꯦꯖ ꯐꯪꯉꯤ ꯆꯠꯇꯦ. ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯀꯗꯧꯔꯤꯕꯅꯤ. ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤꯅꯤ ꯅꯪꯕꯣ. ꯏꯃꯥ ꯍꯣꯏꯅ ꯆꯥꯊꯣꯛꯄꯤꯔꯨꯔꯣ. ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ. ꯀꯔꯤꯒꯤꯅꯣ? ꯉꯔꯥꯡꯁꯨ ꯅꯤꯡꯊꯤꯅ ꯆꯥꯕ ꯅꯠꯇꯦ. ꯏꯃꯥ, ꯑꯩ ꯍꯣꯔꯦꯟ ꯆꯥꯔꯒꯦꯕ. ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ. ꯏꯃꯥ, ꯆꯔꯩꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯃꯔꯤ ꯃꯇꯥꯒꯤꯗ ꯂꯩꯔꯝꯒꯗ꯭ꯔꯅꯤ? ꯃꯥꯗꯣ ꯃꯣꯏ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯖꯤꯜꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯈꯜꯂꯨꯔꯅꯨ ꯀꯩꯗꯧꯒꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ. ꯃꯥꯒꯤ ꯄꯥꯕꯁꯨ ꯂꯩꯇ꯭ꯔꯕꯁꯤꯗ ꯁꯥꯒꯩ ꯅꯥꯇꯩꯒꯤꯗ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤꯅꯦ. ꯃꯗꯨ ꯑꯩ ꯊꯥꯖꯗꯦ. ꯈꯥꯇꯨꯡꯒꯤ ꯏꯟꯗꯣꯝꯆꯥꯒꯅ ꯆꯔꯩꯗꯨ ꯇꯥꯟꯊꯣꯛꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨꯒ ꯃꯔꯤ ꯃꯇꯥꯒꯤꯗ ꯂꯩꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥ. ꯃꯤꯒꯤꯁꯨ ꯃꯈꯨꯔꯥꯅꯤ. ꯁꯤꯗ ꯃꯗꯣꯝꯆꯥꯒ ꯄꯨꯟꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯔꯤ ꯃꯇꯥꯒꯤꯗ ꯂꯩꯍꯟꯕꯁꯨ ꯑꯣꯏꯔꯝꯒꯅꯤ. ꯃꯤꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯤꯗꯨꯗꯤ. ꯃꯣꯏꯒꯤ ꯏꯟꯗꯣꯝꯆꯥ ꯈꯥꯇꯨꯟꯁꯤ ꯂꯩꯔꯝꯗ꯭ꯔꯕꯅꯤ ꯆꯔꯩꯒꯤ ꯃꯔꯥꯏꯕꯛꯁꯤ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯝꯃꯤ. ꯃꯤꯒꯤꯁꯨ ꯃꯈꯨꯔꯥ ꯃꯇꯣꯟꯅꯤꯅꯦ. ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯃꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ. ꯃꯣꯏꯅ ꯃꯕꯨꯛꯆꯦꯜ ꯈꯤꯇꯪ ꯐꯖꯊꯣꯛꯂꯝꯂꯒꯗꯤ ꯃꯄꯥ ꯃꯆꯥꯁꯨ ꯀꯩꯁꯨ ꯀꯥꯏꯅꯔꯣꯏꯗꯧꯕꯅꯤ. ꯌꯥꯔꯤꯁꯦ ꯌꯥꯔꯤꯁꯦ. ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯕ ꯍꯧꯅꯗꯦ. ꯃꯥꯒꯤ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯍꯥꯏꯕꯗꯨꯅꯤ. ꯏꯃꯥ ꯊꯦꯡꯈ꯭ꯔꯦ. ꯀꯩꯊꯦꯜ ꯉꯥꯏꯍꯥꯛ ꯆꯠꯅꯕ ꯇꯧꯒꯦꯀꯣ. ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛꯇꯨ ꯆꯥꯊꯣꯛꯀꯣ ꯏꯕꯨꯡꯉꯣ ꯃꯆꯥ. ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯊꯝꯕꯥꯜ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ. ꯁꯣꯝꯗꯅ ꯅꯤꯡꯇꯝꯕꯒ ꯅꯤꯁꯤꯒꯗꯣ ꯃꯔꯤꯡ ꯇꯥꯕ ꯈꯨꯜꯁꯤꯡꯗ ꯆꯔꯩꯒꯤ ꯃꯄꯨ ꯑꯗꯨꯕꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯕ ꯍꯧꯏ. ꯅꯤꯁꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯜꯁꯥꯏꯕꯨꯡ ꯃꯔꯤꯡ ꯚꯤꯂꯦꯖꯇ ꯍꯥꯟꯅ ꯆꯠꯂꯤ. ꯑꯇꯩ ꯑꯇꯩ ꯈꯨꯟ ꯈꯔꯗꯁꯨ ꯆꯠꯂꯨꯔꯦ. ꯃꯣꯁꯤꯐꯥꯒꯤ ꯃꯤꯡꯗꯨ ꯍꯪꯕ ꯌꯥꯕ ꯍꯪꯉꯤ. ꯈꯪꯉꯤ ꯀꯧꯕ ꯍꯩꯔꯛꯇꯦ. ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀꯤ ꯈꯣꯡꯆꯠ ꯑꯗꯨ
ꯃꯥꯏ ꯄꯥꯛꯇ꯭ꯔꯗꯨꯅ ꯑꯅꯤꯗꯨ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯏꯆꯦ, ꯅꯪ ꯉꯁꯤꯗꯤ ꯍꯟꯈ꯭ꯔꯅꯨꯕ, ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯑꯃꯨꯛ ꯆꯠꯀꯗꯧ ꯂꯩꯔꯕꯅꯤꯅ꯫ ꯏꯄꯨꯗꯣ ꯍꯦꯛ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯅꯣꯏꯗ ꯂꯩꯔꯁꯨ ꯑꯩ ꯂꯩꯒꯅꯤ, ꯑꯗꯣ ꯏꯟꯁꯥꯡꯗꯤ ꯍꯧꯍꯜꯂꯨ꯫ ꯅꯣꯏꯒꯤ ꯑꯍꯥꯎꯕ ꯆꯥꯁꯦ ꯍꯥꯏꯔꯒ ꯍꯋꯥꯏ ꯊꯣꯡꯕꯗ ꯃꯔꯣꯏ ꯈꯔ ꯇꯧꯍꯟꯕꯗꯨ ꯅꯠꯇꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯃ ꯄꯤꯖꯒꯦ꯫ ꯑꯅꯤꯗꯨ ꯉꯥꯡꯗꯅ ꯀꯤꯆꯟ ꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯆꯔꯩ ꯂꯩꯔꯝꯃꯤ꯫ ꯆꯟ, ꯆꯥꯛ ꯊꯣꯡꯉꯕꯣ? ꯊꯣꯡꯕ ꯍꯧꯔꯦ꯫ ꯀꯩ ꯊꯣꯡꯒꯦ ꯇꯧꯔꯝꯃꯤꯅꯣ ꯅꯪꯕꯣ? ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯂꯩꯌꯦ, ꯉꯥ ꯑꯇꯥꯎꯕꯒ ꯊꯣꯡꯉꯒꯦ ꯇꯧꯕꯅꯦ꯫ ꯁꯕꯥꯁ! ꯑꯗꯨꯅꯤꯗꯅ ꯏꯆꯟꯁꯤꯗꯤ꯫ ꯈꯔ ꯊꯨꯅ ꯊꯣꯡꯉꯨꯀꯣ, ꯆꯥꯛ ꯂꯥꯝꯃꯕꯅꯤ꯫ ꯆꯥꯕꯗꯅꯤ ꯅꯣꯏꯗ ꯑꯅꯤꯁꯤꯅ ꯈꯜꯂꯤꯁꯦ꯫ ꯗꯥꯏꯅꯤꯡ ꯆꯦꯌꯔ ꯑꯃꯃꯝ ꯆꯤꯡꯊꯣꯛꯂꯒ ꯐꯝꯃꯤ ꯑꯅꯤꯗꯨ꯫ ꯃꯆꯥ ꯍꯜꯂꯛꯈꯤꯕꯗꯨꯗ ꯈꯣꯝꯕꯁꯨ ꯀꯤꯆꯟꯗ ꯆꯪꯂꯛꯏ꯫ ꯅꯤꯁꯤꯅ, ꯕꯣꯕꯣ, ꯀꯝꯗꯧꯔꯛꯂꯦ? ꯈꯪꯗꯦꯗ, ꯄꯪꯆꯠꯇ ꯆꯠꯂꯤ꯫ ꯈꯨꯟ ꯈꯔꯗꯤ ꯆꯪꯉꯤ ꯄꯥꯕꯨꯡ, ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯪꯖꯔꯒꯁꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤꯗ꯫ ꯍꯌꯦꯡꯗꯤ ꯏꯆꯟ ꯅꯪꯁꯨ ꯄꯨꯟꯅ ꯆꯠꯂꯨꯁꯤꯗꯅ, ꯂꯪꯒꯣꯜ ꯄꯤꯛ ꯌꯦꯡꯗꯣꯏꯅꯤ꯫ ꯀꯔꯟ ꯉꯥꯡꯒꯅꯨ ꯅꯤꯁꯤ꯫ ꯗꯥꯅꯤꯁꯦ, ꯀꯩꯀꯩ ꯈꯨꯜ ꯆꯪꯉꯨꯔꯒꯦ? ꯌꯥꯝꯗꯦꯗ, ꯈꯨꯜꯁꯥꯏꯕꯨꯡ, ꯂꯩꯆꯤꯡ ꯈꯨꯟꯃꯟ, ꯑꯗꯒꯤ ꯈꯥꯡꯁꯥꯡ, ꯈꯪꯗꯦ, ꯈꯔ ꯑꯗꯨꯝ ꯆꯪꯉꯤ꯫ ꯍꯌꯦꯡꯗꯨꯅ ꯂꯪꯒꯣꯜꯒ ꯈꯨꯟꯕꯤꯒꯗ ꯆꯪꯗꯣꯏꯅꯤ꯫ ꯌꯥꯏꯔꯤꯄꯣꯛꯂꯣꯝꯗꯁꯨ ꯂꯩꯕꯅꯤꯅꯦ, ꯀ꯭ꯋꯥꯔꯣꯛ ꯀꯥꯏꯅ꯫ ꯃꯊꯪ ꯍꯦꯛꯇ ꯆꯠꯂꯗꯝꯅꯤ ꯄꯥꯕꯨꯡ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯔꯤꯡ ꯅꯤꯉꯣꯜ ꯑꯃ ꯄꯨꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯌꯥꯏꯅꯤ ꯀꯩꯅꯣ, ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯁꯨꯃꯥꯏꯅꯒ ꯍꯥꯏꯕꯤꯔꯒꯗꯤ ꯑꯩꯗꯤ ꯅꯍꯥꯟꯅ ꯅꯨꯄꯤꯒ ꯊꯤꯔꯅꯤꯉꯣ꯫ ꯗꯥꯅꯤꯁꯤꯁꯦ ꯋꯥꯔꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯖꯥꯅꯤꯅ꯫ ꯋꯥꯔꯤ ꯍꯥꯏꯁꯦ ꯑꯩꯅ ꯄꯨꯊꯣꯛꯈꯤꯕꯅꯤꯅꯦ ꯏꯕꯦꯝꯃ꯫ ꯑꯗꯨꯅ ꯑꯣꯏꯔꯝ ꯇꯥꯔꯤ ꯈꯗꯥꯡꯁꯨ ꯌꯥꯝ ꯐꯔꯤꯁꯦ꯫ ꯎꯍꯧꯔ ꯄꯥꯔꯣꯏꯗꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯃꯥꯜꯂꯤꯗꯣꯏꯁꯦ꯫ ꯅꯣꯡꯃꯒꯤ ꯈꯗꯥꯡ ꯈꯔ ꯅꯣꯝꯍꯧꯗ꯭ꯔꯒꯗꯤ ꯆꯥꯛ ꯆꯪꯗ꯭ꯔꯕꯅꯤꯃ꯫ ꯈꯣꯝꯕ ꯃꯥꯁꯨ ꯉꯁꯤꯗꯤ ꯀꯤꯆꯟ ꯑꯗꯨꯗ ꯐꯝꯂꯒ ꯃꯆꯥꯁꯤꯡꯒꯤ ꯋꯥꯔꯤꯗ ꯌꯥꯎꯔꯤ꯫ ꯅꯤꯁꯤꯗ ꯌꯦꯡꯗꯨꯅ ꯋꯥꯍꯪ ꯇꯧꯏ꯫ ꯃꯔꯨꯞ ꯆꯟꯗ꯭ꯔꯅꯥꯊꯅ ꯀꯝꯗꯧꯔꯤꯕ ꯅꯤꯁꯤ? ꯆꯥꯛ ꯊꯣꯡꯕꯗꯤꯗꯃꯛ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯥ? ꯆꯠꯂꯤ ꯄꯥꯕꯨꯡ꯫ ꯑꯣ, ꯅꯪꯁꯨ ꯅꯄꯥꯒꯤ ꯃꯇꯦꯡ ꯈꯔ ꯑꯗꯨꯝ ꯄꯥꯡꯁꯤꯟꯕ ꯌꯥꯔꯦꯅꯦ꯫ ꯀꯥꯏꯗꯩꯅꯣꯗ ꯄꯥꯕꯨꯡ, ꯑꯩꯕꯨꯗꯤ ꯁꯨꯡꯄꯨ ꯄꯨꯅꯤꯡꯗꯕꯅꯤ, ꯑꯩꯅꯁꯨ ꯀꯌꯥ ꯆꯥꯅꯤꯡꯗꯕꯅꯤ꯫ ꯅꯃꯥ ꯗꯦꯕꯔꯥꯅꯤꯗꯤ ꯀꯝꯗꯧꯔꯤ? ꯑꯝꯍꯥꯅꯤꯗ, ꯏꯁꯧꯕꯨꯗꯤ ꯍꯥꯟꯅꯗꯩ ꯈꯔ ꯍꯦꯟꯒꯠꯂꯦ꯫ ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯉꯥꯎꯕ ꯍꯦꯟꯒꯠꯂꯛꯄꯒꯤꯅꯤꯅꯦ꯫ ꯑꯩꯕꯨꯗꯤ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯖꯥꯅꯤꯗ ꯄꯥꯕꯨꯡ꯫ ꯅꯥꯀꯣꯡꯁꯤ ꯅꯥꯔꯤꯗ ꯑꯣꯟꯊꯣꯛꯅ꯫ ꯏꯔꯨꯖꯅꯤꯡꯗꯕꯒꯤ ꯂꯩꯅꯥꯅꯤ ꯑꯗꯣ ꯁꯦꯡꯅ ꯁꯦꯡꯗꯣꯛ꯫ ꯋꯥꯔꯤ ꯁꯥꯅ ꯆꯔꯩꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯅꯤꯁꯤꯒ ꯅꯤꯡꯇꯝꯕꯒꯗꯨ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯅꯤꯗꯨ ꯀꯥ ꯃꯅꯨꯡꯗꯨꯗ ꯃꯐꯤ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯍꯣꯔꯦꯟꯗꯤ ꯂꯩꯁꯥꯕꯤ ꯉꯥꯛꯇ ꯑꯣꯏꯅ ꯍꯦꯛ ꯊꯦꯡꯅꯖꯕ꯫ ꯐꯪꯗꯕꯁꯦ ꯍꯦꯛꯇ ꯃꯄꯥꯟ ꯊꯣꯛꯂꯛꯄꯤꯅꯤꯅꯦ꯫ ꯁ꯭ꯌꯥ, ꯃꯥꯗꯤ ꯌꯥꯝ ꯐꯪꯕꯩ ꯃꯑꯣꯡꯗꯒ ꯉꯥꯡꯉꯤ꯫ ꯐꯪꯕ꯭ꯔꯣ ꯅꯪꯕꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯗꯧꯅꯗꯤ ꯇꯧꯗꯤꯌꯦ꯫ ꯌꯥꯔꯦꯗ, ꯊꯦꯡꯅꯕꯅꯤ, ꯊꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯑꯣꯀꯦ ꯕꯣꯁ꯫ ꯑꯅꯤꯗꯨ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯥꯡꯒꯣꯜ ꯌꯧꯔꯛꯂꯒ ꯒꯥꯔꯤ ꯁꯣ ꯌꯦꯡꯂꯛꯄꯗ ꯌꯥꯎꯔꯝꯗꯕꯗꯨꯗ ꯅꯤꯡꯇꯝꯕꯅ ꯆꯔꯩꯕꯨ ꯀꯧꯊꯣꯛꯏ꯫ ꯆꯟ! ꯆꯔꯩꯁꯨ ꯊꯣꯛꯂꯛꯇꯨꯅ, ꯆꯠꯇꯧꯔꯕꯣ? ꯒꯥꯔꯤꯁꯨ ꯌꯧꯔꯝꯗ꯭ꯔꯤ, ꯑꯝꯇ ꯄꯨꯊꯔꯣ, ꯍꯟꯖꯤꯟꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ꯫ ꯍꯣꯏ꯫ ꯅꯤꯡꯇꯝꯕꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯈꯤꯗꯨꯅ ꯒꯥꯔꯤ ꯁꯣꯗꯨ ꯂꯧꯔꯨꯔꯒ ꯃꯕꯨꯡ ꯁꯛꯂꯤꯕ ꯅꯤꯡꯇꯝꯕꯗ ꯄꯤ꯫ ꯗꯗꯥ, ꯁꯣꯁꯤꯗ ꯂꯩꯔꯦ꯫ ꯅꯤꯡꯇꯝꯕ ꯁꯣꯗꯨ ꯂꯧꯁꯤꯜꯂꯒ, ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯏꯆꯟ꯫ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯐꯪꯕ ꯑꯣꯏꯔꯒꯦꯀꯣ ꯏꯆꯟ꯫ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯐꯪꯗꯕ ꯌꯥꯗꯕꯅꯤ, ꯅꯨꯄꯤ ꯑꯣꯏꯔꯁꯨ꯫ ꯆꯔꯩ ꯅꯣꯏ꯫ ꯌꯥꯔꯦ, ꯂꯦꯡꯅꯕ ꯇꯧꯔꯁꯤꯂꯣ꯫ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯒꯥꯔꯤ ꯀꯥꯈꯠꯂꯛꯂꯕ ꯃꯇꯨꯡ ꯋꯤꯟꯗꯣꯗꯒꯤ ꯅꯤꯁꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯒꯦꯠꯀ ꯂꯣꯟꯁꯤꯜꯍꯧꯔ ꯂꯥꯎ, ꯔꯥꯎꯕꯨꯟꯒ ꯑꯃꯨꯛ ꯂꯥꯛꯀꯅꯤ꯫ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯈ꯭ꯔꯒ ꯆꯔꯩꯅ ꯒꯦꯠꯇꯨ ꯂꯣꯟꯁꯤꯟꯍꯧꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯤꯡꯇꯝꯕꯒ ꯅꯤꯁꯤꯒꯗꯨ ꯈꯨꯟꯕꯤꯗꯁꯨ ꯆꯪꯂꯨꯔꯦ, ꯍꯪꯂꯨꯔꯦ꯫ ꯃꯣꯁꯜꯐꯥ ꯍꯥꯏꯕꯗꯨ ꯃꯤꯡ ꯃꯥꯟꯅꯕ ꯂꯩꯔꯕꯁꯨ ꯋꯥꯔꯤ ꯍꯪꯂꯨꯕꯗ ꯃꯥꯟꯅꯕ ꯌꯥꯎꯗꯦ꯫ ꯂꯥꯡꯒꯣꯜ ꯈꯨꯅꯧ ꯑꯃꯗꯤ ꯈꯨꯟꯖꯥꯎ ꯆꯪꯂꯨꯔꯦ, ꯃꯗꯨꯗꯁꯨ ꯆꯞ ꯃꯥꯟꯅꯩ, ꯃꯤꯡ ꯃꯥꯟꯅꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩ꯫ ꯈꯨꯜ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯣꯁꯜꯐꯥꯒꯤ ꯃꯃꯤꯡ ꯍꯪꯉꯤ, ꯉꯁꯤꯁꯨ ꯐꯪꯗ꯭ꯔꯤ꯫ ꯍꯪꯂꯨꯕ ꯑꯃꯅ ꯑꯃꯨꯛ ꯇꯥꯛꯂꯛꯏ, ꯃꯣꯁꯜꯐꯥ ꯍꯥꯏꯕꯗꯨ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯊꯤꯗꯨꯅ ꯆꯪꯂꯨꯏ, ꯆꯞ ꯃꯥꯟꯅꯩ, ꯃꯤꯡ ꯈꯛꯇꯃꯛ ꯃꯥꯟꯅꯕ, ꯃꯤꯁꯛ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ꯫
ꯑꯍꯜ ꯏꯕꯨꯡꯉꯣ ꯃꯁꯜ ꯐꯥꯕꯨ ꯊꯤꯕꯁꯤ ꯏꯔꯥꯏ ꯂꯥꯏꯔꯝꯗ꯭ꯔꯦ꯫ ꯆꯔꯩꯗꯗꯤ ꯊꯧꯅꯥ ꯐꯅ ꯃꯁꯜ ꯐꯥꯕꯨ ꯐꯪꯅꯕ ꯊꯤꯔꯛꯀꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯕ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯁꯜꯐꯥ ꯀꯧꯕ ꯃꯤꯡ ꯃꯥꯟꯅꯕ ꯃꯤꯁꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯩ꯫ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯒ ꯍꯦꯛꯇ ꯑꯣꯏꯔꯝꯗꯦ꯫ ꯂꯝꯁꯥꯡ ꯆꯠꯄꯗꯨ ꯋꯥꯔꯗꯨꯅ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ꯫ ꯑꯁ ꯋꯥꯏꯅꯦ ꯁꯤꯗꯤ꯫ ꯑꯩꯁꯨ ꯋꯥꯏ ꯏꯕꯨꯡꯉꯣ꯫ ꯐꯪꯗꯦꯅꯦ ꯑꯍꯜ ꯏꯕꯨꯡꯉꯣꯗꯨꯁꯨ꯫ ꯃꯁꯛ ꯈꯪꯉꯤ ꯍꯥꯏꯕ ꯃꯤ ꯑꯃꯗꯁꯨ ꯊꯦꯡꯅꯔꯒꯗꯤ ꯏꯄꯨꯅ ꯂꯩꯕ ꯈꯨꯜꯗꯨꯗ ꯇꯥꯛꯄꯤꯔꯁꯨ ꯅꯨꯡꯉꯥꯏꯒꯗꯧꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯨꯝꯗ ꯄꯣꯊꯥꯔꯨꯕ ꯌꯥꯔꯦꯅ꯫ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯁꯤꯔ? ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯁꯤꯒꯦ? ꯈꯪꯗꯦ, ꯄꯪꯊꯧ ꯊꯧꯖꯤꯜꯂꯨ ꯑꯗꯨꯒ ꯍꯦꯛꯇ ꯍꯪꯒꯗꯧꯅꯤ꯫ ꯑꯈꯪꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯖꯅꯤꯅ꯫ ꯆꯠꯁꯦ꯫ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕ ꯃꯤꯗꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯍꯪꯉꯤ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯉꯁꯤꯁꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯠ ꯃꯁꯤꯡ ꯈꯔ ꯍꯧꯈ꯭ꯔꯕꯅꯤ꯫ ꯅꯤꯡꯇꯝꯕꯒ ꯅꯤꯁꯤꯒꯅ ꯈꯨꯜꯁꯤꯡꯗꯨ ꯆꯠꯂꯒ ꯃꯣꯁꯜꯐꯥꯕꯨ ꯊꯤꯕꯗꯨ ꯐꯪꯗꯦ꯫ ꯅꯤꯡꯇꯝꯕ ꯅꯤꯁꯤ ꯆꯔꯩꯒ ꯂꯣꯏꯅꯅ ꯂꯤꯚꯤꯡ ꯔꯨꯝꯗ ꯄꯨꯟꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯏ꯫ ꯏꯆꯟꯅꯨꯕꯦꯝꯃ, ꯅꯪꯅ ꯀꯣꯏꯍꯜꯂꯤꯕ ꯂꯝꯁꯦ ꯐꯅꯗꯤ ꯌꯥꯝꯃꯤꯍꯦ꯫ ꯗꯥꯅꯤꯁꯦ, ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ, ꯇꯣꯛꯂꯁꯤꯗ꯫ ꯀꯩꯗꯧꯕꯩ ꯇꯧꯗꯣꯏꯅꯣ? ꯑꯩꯈꯣꯏꯅ ꯆꯪꯂꯨꯗꯕ ꯈꯨꯜꯁꯨ ꯌꯥꯝ ꯂꯩꯔꯤ ꯀꯩꯅꯣ꯫ ꯗꯗꯥ, ꯇꯣꯛꯑꯁꯦ꯫ ꯑꯔꯦꯝꯕꯗ ꯋꯥꯔꯒ ꯇꯣꯛꯅꯕꯅꯤ꯫ ꯏꯁ, ꯅꯍꯥꯟꯈꯩꯗꯒꯤ ꯈꯨꯜ ꯃꯌꯥꯝ ꯑꯃ ꯆꯪꯗꯅ ꯊꯤꯔꯨꯔꯒ ꯐꯪꯉꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯇꯣꯛꯇꯣꯏꯕ? ꯁꯤꯗꯩꯗꯤ ꯀꯩꯝ ꯋꯥꯔꯨꯅꯨ ꯏꯆꯟ, ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯐꯪꯒꯗꯧꯅꯤ꯫ ꯊꯥꯖꯗ꯭ꯔꯦꯗ ꯗꯥꯅꯤꯁꯦ꯫ ꯁꯣꯏꯗꯅ ꯐꯪꯅꯤ ꯀꯩꯗꯧꯔꯒꯦ ꯏꯆꯟ? ꯍꯦꯛ ꯐꯪꯕꯒ ꯅꯣꯏ ꯏꯄꯨ ꯍꯣꯏꯗ ꯆꯠꯂꯒ ꯁꯥ ꯆꯥꯔꯨꯁꯦ ꯍꯥꯏꯕ꯭ꯔꯣ? ꯏꯁ, ꯌꯥꯝ ꯃꯥꯟꯗ꯭ꯔꯥ? ꯍꯦ, ꯑꯩ ꯆꯥꯗꯦ ꯍꯥꯏꯒꯦ ꯇꯧꯅꯤ꯫ ꯆꯥꯝꯗ ꯊꯛꯁꯦ ꯏꯆꯟ꯫ ꯍꯣꯏ, ꯑꯩ ꯂꯣꯜꯂꯨꯒꯦ꯫ ꯐꯝꯃꯝꯃꯨꯀꯣ ꯗꯥꯅꯤꯁꯦ꯫ ꯁꯤ ꯍꯥꯏꯔꯒ ꯆꯔꯩꯗꯨ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤ꯫ ꯏꯆꯟꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ, ꯋꯥꯗꯤ ꯋꯥꯔꯦꯅꯦ ꯅꯨꯄꯥ꯫ ꯃꯥꯒꯤ ꯅꯤꯡꯕꯁꯤꯃ ꯊꯨꯡꯍꯟꯕꯤꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯤꯡꯉꯝꯗꯕ ꯑꯃ ꯑꯣꯏꯔꯅꯤꯅꯦ ꯁꯤ꯫ ꯑꯍꯜ ꯏꯕꯨꯡꯉꯣ ꯃꯣꯁꯜꯐꯥꯕꯨ ꯐꯪꯗ꯭ꯔꯕ ꯐꯥꯎꯕ ꯊꯤꯔꯒꯦ ꯍꯥꯏꯕꯁꯤꯅ ꯅꯤꯡꯇꯝꯕꯒꯤ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯅꯤꯡꯇꯝꯕꯒ ꯅꯤꯁꯤꯒ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯏ꯫ ꯁꯟꯗꯥꯡ ꯁꯦꯟꯕ ꯃꯔꯤꯡ ꯚꯤꯂꯦꯖ ꯆꯪꯂꯨꯔꯦ꯫ ꯄꯣꯂꯥꯡ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯑꯍꯜ ꯑꯃꯗ ꯍꯪꯉꯤ꯫ ꯃꯣꯁꯜꯐꯥ ꯀꯧꯕ ꯑꯍꯜꯗꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯑꯍꯜ ꯑꯗꯨꯅ ꯃꯨꯟꯅ ꯅꯤꯡꯁꯤꯡ꯫ ꯃꯣꯁꯜꯐꯥ ꯀꯧꯕꯗꯤ ꯌꯥꯝꯅ ꯂꯩꯌꯦꯅꯦ꯫ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯣꯗꯥꯔ ꯀꯧꯋꯦ ꯍꯥꯏꯕ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯨ ꯂꯩꯕ꯫ ꯃꯆꯥ ꯅꯤꯡꯉꯣꯜꯗꯨꯗꯤ ꯃꯩꯇꯩꯗ ꯌꯨꯝ ꯄꯥꯟꯕꯅꯤꯕꯨ, ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩꯌꯦꯀꯣ, ꯃꯥ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯃꯣꯗꯥꯔ ꯍꯥꯏꯕꯗꯨ ꯈꯨꯟꯗ ꯇꯣꯏꯅ ꯂꯩꯇꯕꯅꯤꯅꯦ꯫ ꯔꯒꯥꯏꯂꯣꯡꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯟꯗ ꯑꯌꯥꯝꯕ ꯂꯩꯕꯅꯤ꯫ ꯀꯕꯨꯏ ꯅꯨꯄꯤ ꯂꯧꯕꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯏꯄꯨ ꯃꯣꯁꯜꯐꯥꯗꯣ ꯏꯄꯨꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯑꯣꯏꯗꯣꯏꯔ ꯏꯄꯨ? ꯅꯠꯇꯦ, ꯆꯤꯡ ꯃꯅꯤꯡ ꯃꯃꯥꯡꯅꯤ꯫ ꯃꯣꯏꯅ ꯑꯇꯣꯞꯄ ꯈꯨꯟꯅꯤ꯫ ꯅꯛꯂꯕꯅꯤꯗ ꯑꯩꯒꯤ ꯈꯨꯟꯁꯤꯒ꯫ ꯀꯔꯤ ꯈꯨꯟ ꯑꯣꯏꯗꯣꯏꯅꯣ ꯏꯄꯨ? ꯐꯨꯅꯥꯜ ꯃꯔꯤꯡꯗꯒꯤꯅꯤ꯫ ꯑꯗꯨꯗꯤ ꯆꯪꯉꯨꯔꯦ꯫ ꯑꯦꯁ ꯐꯨꯅꯥꯜ ꯍꯥꯏꯌꯦ ꯏꯄꯨ꯫ ꯑꯦꯁ ꯐꯨꯅꯥꯜ ꯅꯠꯇꯦꯅꯦ, ꯋꯥꯏꯊꯧ ꯐꯨꯅꯥꯜꯗꯅꯤꯅꯦ꯫ ꯑꯣ, ꯐꯨꯅꯥꯜꯁꯤꯁꯨ ꯑꯅꯤꯁꯨꯕ ꯑꯣꯏꯔꯦ꯫ ꯅꯤꯡꯇꯝꯕꯗꯨ ꯉꯁꯤꯗꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯍꯜꯗꯨꯅ ꯍꯥꯏ꯫ ꯏꯄꯨ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯄꯨꯒ ꯊꯦꯡꯅꯖꯕꯁꯦ꯫ ꯃꯥꯒꯤ ꯋꯥꯂꯦꯠꯇꯨ ꯂꯧꯊꯣꯛꯂꯒ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯑꯍꯜ ꯑꯗꯨꯗ ꯄꯤ꯫ ꯁꯤꯅ ꯏꯄꯨꯒꯤ ꯀꯩꯅꯣꯝꯃ ꯆꯥꯕꯤꯌꯨ꯫ ꯑꯍꯜꯗꯨ ꯂꯧꯗꯦ꯫ ꯀꯔꯤꯒꯤꯅꯣꯅꯦ ꯏꯁꯨ ꯅꯨꯄꯥ? ꯍꯥꯞꯆꯤꯜꯂꯨꯅꯦ꯫ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯏꯄꯨ, ꯅꯁꯨꯅ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯅꯤ꯫ ꯏꯄꯨ ꯂꯧꯔꯣꯏꯀꯣ? ꯃꯤꯉꯣꯟꯗꯒꯤꯕꯨ ꯁꯦꯜ ꯍꯦꯛꯇ ꯂꯧꯕ ꯌꯥꯕ꯭ꯔꯥꯅꯦ? ꯏꯄꯨ, ꯅꯁꯨꯒꯤꯗꯤ ꯏꯄꯨ ꯏꯕꯣꯛ ꯍꯥꯏꯕꯗꯨ ꯁꯨꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯅ ꯅꯁꯨꯅ ꯅꯨꯡꯁꯤꯗꯨꯅ ꯄꯤꯖꯕꯅꯤ꯫ ꯃꯁꯤ ꯏꯄꯨꯅ ꯂꯧꯕꯤꯗ꯭ꯔꯒꯗꯤ ꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯔꯣꯏ꯫ ꯐꯔꯦ, ꯏꯁꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯏꯄꯨ ꯂꯧꯔꯒꯦꯀꯣ꯫ ꯁꯤ ꯍꯥꯏꯔꯒ ꯄꯤꯔꯤꯕ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯗꯤ ꯏꯄꯨ, ꯅꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯐꯔꯦ, ꯆꯠꯂꯣ꯫ ꯅꯤꯁꯤꯒ ꯅꯤꯡꯇꯝꯕꯒ ꯑꯍꯜ ꯑꯗꯨꯅ ꯇꯥꯛꯂꯛꯄ ꯃꯣꯁꯜꯐꯥꯒꯤ ꯈꯨꯜ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯈ꯭ꯔꯦ꯫ ꯃꯣꯁꯜꯐꯥꯒꯤ ꯈꯨꯜ ꯍꯦꯛ ꯌꯧꯕꯒ ꯊꯦꯡꯅꯕ ꯈꯨꯟꯖꯥꯁꯤꯡꯗ ꯍꯪꯗꯨꯅ ꯃꯣꯁꯜꯐꯥꯒꯤ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯆꯪꯂꯛꯏ꯫ ꯃꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯅꯤꯁꯤꯅ ꯍꯥꯏ꯫ ꯃꯤ ꯂꯩꯇ ꯃꯥꯜꯂꯤꯗ, ꯑꯩ ꯀꯧꯒꯦ꯫ ꯍꯥꯏꯔꯒ ꯅꯤꯡꯇꯝꯕꯅ ꯀꯧꯏ꯫ ꯌꯨꯝꯁꯤꯕꯨ ꯃꯤ ꯀꯅꯥ ꯂꯩꯒꯦ? ꯏꯄꯨ ꯃꯣꯁꯜꯐꯥꯕꯨ ꯂꯩꯇꯕ꯭ꯔꯣ?
ꯃꯄꯥꯟꯗꯒꯤ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯣꯁꯜꯐꯥꯗꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯅꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯪꯉꯤ, ꯅꯨꯄꯥ ꯃꯆꯥ, ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯅꯥ ꯀꯅꯥꯔꯥ? ꯏꯄꯨ ꯃꯣꯁꯜꯐꯥ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯤꯅꯦ ꯃꯥꯅꯤꯅꯦ, ꯃꯣꯁꯜꯐꯥ ꯍꯥꯏꯕꯗꯨ ꯑꯩꯅꯤꯅꯦ, ꯅꯈꯣꯏꯗꯤ ꯀꯅꯥꯔꯥ? ꯏꯄꯨ, ꯑꯩꯈꯣꯏ ꯏꯄꯨꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯊꯤꯖꯔꯛꯄꯅꯤ꯫ ꯑꯣ, ꯑꯁꯣꯝꯗ ꯍꯥꯟꯅ ꯐꯝꯁꯦꯅꯦ ꯑꯗꯨꯗꯤ꯫ ꯃꯣꯁꯜꯐꯥꯅ ꯅꯤꯡꯇꯝꯕꯒ ꯅꯤꯁꯤꯒꯗꯨ ꯐꯤꯗꯥ ꯄꯤꯗꯨꯅ ꯐꯝꯍꯜꯂꯒ, ꯏꯁꯨ ꯑꯅꯤꯕꯨ ꯀꯔꯤ ꯍꯥꯏꯒꯦꯔꯥ ꯏꯄꯨꯗ? ꯅꯤꯡꯇꯝꯕꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯂꯒ ꯒꯦꯂꯔꯤꯗ ꯌꯥꯎꯕ ꯆꯔꯩꯒꯤ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯣꯁꯜꯐꯥꯗ ꯎꯠꯂꯤ꯫ ꯏꯄꯨ, ꯏꯆꯟꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯌꯨ꯫ ꯃꯣꯁꯜꯐꯥ ꯐꯣꯇꯣ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯑꯇꯦ, ꯏꯆꯟꯁꯦ ꯃꯁꯛ ꯈꯪꯕꯤꯕ ꯅꯠꯇ꯭ꯔꯦ ꯏꯄꯨ? ꯀꯔꯤꯒꯤ ꯈꯪꯗꯅꯤ, ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯅꯤꯅꯦ꯫ ꯏꯄꯨꯒ ꯎꯅꯕ ꯐꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ꯫ ꯏꯄꯨꯒꯤ ꯈꯨꯜꯁꯤꯗ ꯆꯞ ꯆꯥꯕ ꯈꯪꯖꯗꯕꯅꯤꯅ ꯊꯤꯕꯗ ꯃꯇꯝ ꯈꯔꯁꯨ ꯆꯪꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ, ꯀꯔꯤꯔ ꯅꯈꯣꯏꯅ ꯏꯄꯨꯕꯨ ꯊꯤꯕꯗꯤ? ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯗꯨ ꯀꯩꯗꯧꯕ꯭ꯔꯥ? ꯏꯃꯥꯛ ꯅꯨꯄꯥꯒꯤ ꯃꯁꯥ ꯈꯔ ꯈꯪꯈꯠꯂꯕ꯭ꯔꯅꯤ? ꯏꯆꯟꯕꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯏꯄꯨ, ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯥꯎꯕꯗꯨꯗꯤ ꯂꯩꯈꯤꯗꯕ ꯈꯔ ꯀꯨꯏꯔꯦ꯫ ꯃꯣꯁꯜꯐꯥꯗꯨ ꯉꯛꯏ꯫ ꯑꯩꯒꯤ ꯏꯃꯥꯛ ꯅꯨꯄꯥꯕꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ? ꯈꯔꯁꯨ ꯀꯨꯏꯈ꯭ꯔꯕ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯒꯤ ꯉꯁꯤꯗ ꯄꯥꯎ ꯄꯤꯕꯗꯤ ꯀꯔꯤꯒꯤꯔꯥ? ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯗꯨ ꯃꯄꯥ ꯂꯩꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯀꯔꯝꯅ ꯂꯩꯕ꯭ꯔꯥ? ꯅꯤꯡꯇꯝꯕꯅ ꯆꯔꯩꯒꯤ ꯋꯥꯔꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯗꯨꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯣꯁꯜꯐꯥ ꯑꯍꯜ ꯏꯕꯨꯡꯉꯣꯗꯨ ꯃꯄꯤ ꯇꯥꯕꯅꯤ꯫ ꯑꯣ, ꯑꯩꯒꯤ ꯏꯁꯨ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯤꯡꯕꯗ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯑꯣꯏꯔꯦꯀꯣ? ꯃꯃꯥꯅꯁꯨ ꯃꯥꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯕ, ꯃꯄꯥꯅꯁꯨ ꯃꯊꯟꯇ ꯉꯥꯏꯍꯜꯂꯝꯕ, ꯑꯩꯒꯤ ꯏꯁꯨꯅ ꯀꯅꯥ ꯂꯩꯇ꯭ꯔꯕꯒꯨꯝ ꯍꯤꯡꯂꯕꯀꯣ? ꯅꯤꯡꯇꯝꯕꯗ ꯑꯃꯨꯛ ꯀꯣꯟꯁꯤꯟ, ꯏꯁꯨ ꯅꯨꯄꯥ, ꯅꯈꯣꯏ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯏꯁꯨꯒꯤ ꯃꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯥꯈꯤꯗꯕꯁꯨ ꯌꯥꯏꯌꯦꯅꯦ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯎꯀꯣ, ꯁꯦꯝꯕꯤꯕ ꯃꯄꯨꯅꯁꯨ ꯑꯐꯕ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯅꯤꯡꯇꯝꯕ ꯃꯄꯥꯕꯨꯡꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯏ꯫ ꯍꯜꯂꯣ ꯄꯥꯕꯨꯡ, ꯌꯨꯝꯗ ꯍꯜꯂꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦ, ꯌꯨꯝꯗ ꯂꯩꯔꯦꯅꯦ꯫ ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯏꯆꯟ ꯑꯃꯗ ꯄꯥꯏꯍꯟꯕꯤꯌꯨ꯫ ꯀꯩꯗꯧꯔꯦ, ꯑꯍꯜ ꯑꯗꯨꯕꯨ ꯊꯦꯡꯅꯔꯕ꯭ꯔꯣ? ꯊꯦꯡꯅꯔꯦ ꯄꯥꯕꯨꯡ, ꯏꯄꯨꯗꯨꯒꯤ ꯌꯨꯝꯗ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤ꯫ ꯑꯣ, ꯐꯔꯦꯗ꯫ ꯁꯤ ꯍꯥꯏꯔꯒ ꯁꯣꯝꯗꯁꯨ ꯈꯣꯝꯕꯅ ꯆꯔꯩꯕꯨ ꯀꯧꯗꯨꯅ ꯐꯣꯟꯗꯨ ꯄꯥꯏꯍꯜꯂꯤ꯫ ꯕꯦꯃꯥ, ꯕꯦꯃꯥ꯫ ꯇꯥꯔꯦ ꯄꯥꯕꯨꯡ꯫ ꯄꯥꯕꯨꯡ, ꯀꯩ ꯍꯥꯏꯒꯦ? ꯆꯔꯩ ꯊꯣꯛꯂꯛꯄꯗꯨꯗ ꯈꯣꯝꯕꯅ, ꯁꯤꯁ ꯅꯕꯨꯡꯅꯤ, ꯅꯪꯒꯤ ꯏꯄꯨꯗꯨ ꯐꯪꯂꯦ ꯍꯥꯏꯗꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕꯅꯤꯅꯦ꯫ ꯑꯍꯥ, ꯄꯨꯄꯨꯒ ꯊꯦꯡꯅꯔꯦꯕ? ꯐꯣꯟꯗꯨ ꯂꯧꯔꯒ, ꯍꯜꯂꯣ? ꯑꯁꯣꯝꯗꯒꯤ ꯃꯣꯁꯜꯐꯥꯅ, ꯑꯇꯦ꯫ ꯃꯄꯨꯒꯤ ꯈꯣꯟꯖꯦꯜꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯀꯧꯔꯛꯄꯗꯨꯗ ꯆꯔꯩ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯃꯟꯕꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯄꯨꯄꯨ,